ꯃꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯅꯔꯕ ꯁꯥꯎꯠꯀꯤ ꯃꯤꯁꯛ ꯑꯃꯈꯛꯅꯤ ꯁꯨꯔꯤꯌꯥ ꯁꯤꯕꯀꯨꯃꯥꯔ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯍꯧꯔꯛꯄꯗꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯁ꯭ꯀꯨꯂꯤꯡ ꯀꯦꯔꯤꯌꯔ ꯍꯧꯔꯛꯄ ꯃꯥꯒꯤ ꯁ꯭ꯇ꯭ꯔꯒꯜ ꯐꯤꯜꯝꯗ ꯌꯥꯎꯔꯛꯈꯤꯕ ꯃꯌꯥꯝꯁꯦ ꯈꯪꯃꯤꯟꯅꯒꯗꯣꯏꯅꯤ꯫ ꯃꯍꯥꯛꯅ ꯇꯣꯂꯤꯋꯨꯗꯇ ꯀꯝꯗꯧꯅ ꯆꯪꯈꯤ ꯃꯥꯏ ꯄꯥꯛꯂꯛꯈꯤ ꯍꯥꯏꯕꯒꯤ ꯂꯥꯏꯐ ꯁ꯭ꯇꯣꯔꯤ ꯑꯃꯗꯤ ꯀꯣꯝꯄ꯭ꯂꯤꯠ ꯕꯥꯏꯑꯣꯒ꯭ꯔꯥꯐꯤ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯁꯔꯥꯚꯅꯝ ꯁꯤꯕꯀꯨꯃꯥꯔ ꯃꯌꯥꯝꯅ ꯅꯨꯡꯁꯤꯅ ꯁꯨꯔꯤꯌꯥ ꯍꯥꯏꯔꯒ ꯈꯪꯅꯩ꯫ ꯃꯍꯥꯛꯁꯦ 23 ꯖꯨꯂꯥꯏ 1975ꯗ ꯆꯦꯟꯅꯥꯏ ꯇꯥꯃꯤꯜ ꯅꯥꯗꯨ ꯏꯟꯗꯤꯌꯥꯗ ꯄꯣꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯔꯤꯂꯤꯖꯟꯁꯤ ꯍꯤꯟꯗꯨꯅꯤ ꯂꯣꯏꯅꯅ ꯇꯥꯃꯤꯜ ꯏꯪꯂꯤꯁ ꯇꯦꯂꯨꯒꯨ ꯂꯣꯟ ꯈꯪꯏ ꯉꯥꯡꯕ ꯉꯝꯃꯤ꯫ ꯁꯨꯔꯤꯌꯥꯁꯤ ꯇꯥꯃꯤꯜ ꯐꯤꯜꯝꯗ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯌꯥꯝꯅ ꯇꯧꯔꯛꯄ ꯑꯗꯨꯒꯨꯝꯂꯕ ꯐꯦꯃꯤꯂꯤ ꯑꯃꯗ ꯄꯣꯛꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯄꯥ ꯁꯤꯕꯀꯨꯃꯥꯔꯁꯤ ꯐꯤल्म 200ꯗꯒꯤ ꯍꯦꯟꯕ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯂꯤꯖꯦꯟꯗꯔꯤ ꯑꯦꯛꯇꯔ ꯑꯃꯈꯛꯅꯤ꯫ ꯐꯤल्म ꯏꯟꯗꯁꯇ꯭रीꯒ ꯃꯔꯤ ꯂꯩꯅꯔꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗꯤ ꯌꯥꯝꯅ ꯆꯝꯃꯤ꯫ ꯆꯝꯅ ꯍꯤꯡꯖꯩ ꯌꯥꯝꯅ ꯏꯪꯖꯕ ꯂꯦꯝꯕ ꯏꯀꯥꯏ ꯊꯤꯒꯟꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯈꯤ꯫ ꯃꯌꯥꯝꯅ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯗꯤ ꯏꯟꯗꯁꯇ꯭रीꯒ ꯁꯝꯅꯕꯅꯤꯅ ꯃꯍꯥꯛꯁꯨ ꯐꯤल्म ꯀꯨꯝꯃꯛꯀꯅꯤ ꯍꯥꯏꯗꯅ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯊꯝꯕ ꯃꯌꯥꯝꯗꯨꯒꯤ ꯄ꯭ꯔꯦꯁꯔꯅ ꯃꯍꯥꯛ ꯐꯤल्मꯒꯤ ꯋꯥꯔꯜꯗꯁꯤꯗ ꯍꯧꯔꯛꯄꯗꯒꯤ ꯍꯧꯗꯅ ꯆꯪꯕ ꯉꯝꯈꯤꯗꯦ꯫ ꯃꯥꯒꯤ ꯏꯗꯨꯀꯦꯁꯟꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯁ꯭ꯀꯨꯂꯤꯡꯁꯤ ST ꯋꯦꯔꯦꯁ꯭ꯠ ꯑꯦꯡꯒ꯭ꯂꯣ ꯏꯟꯗꯤꯌꯟ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯆꯦꯟꯅꯥꯏꯗ ꯇꯝꯈꯤ꯫ ꯑꯗꯨꯒ ꯀꯣꯂꯦꯖꯅ ꯂꯣꯌꯣꯂꯥ ꯀꯣꯂꯦꯖ ꯆꯦꯟꯅꯥꯏꯗ BCom ꯕꯦꯆꯦꯂꯔ ꯑꯣꯐ ꯀꯣꯃꯔꯁꯇ ꯗꯤꯒ꯭ꯔꯤ ꯇꯝꯈꯤ꯫ ꯐꯤल्मꯗ ꯆꯪꯉꯛꯇ꯭ꯔꯤꯉꯩ ꯁꯨꯔꯤꯌꯥꯁꯤ ꯊꯥ 9ꯃꯨꯛ ꯖꯔꯃꯟ ꯑꯦꯛꯁꯄꯣꯔꯠ ꯀꯝꯄꯅꯤ ꯍꯥꯏꯗꯅ ꯐꯤꯔꯣꯜ ꯑꯃꯗꯤ ꯑꯇꯣꯞꯄ ꯄ꯭ꯔꯣꯗꯛ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯔꯀꯦꯠꯇ ꯊꯥꯕꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃꯅꯤ ꯃꯁꯤꯗ ꯌꯥꯎꯔꯝꯈꯤ꯫ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯁꯛ ꯂꯣꯠꯈꯤ꯫ ꯃꯄꯥꯒꯤ ꯃꯤꯡꯆꯠ ꯃꯌꯥꯝꯗꯨꯒꯤ ꯃꯔꯝꯗ ꯈꯪꯉꯒ ꯑꯇꯣꯞꯄꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯅ ꯐꯤल्म ꯀꯦꯔꯤꯌꯔ ꯁꯦꯝꯈꯤꯕꯒꯤ ꯖꯔꯅꯤꯁꯤꯁꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯗꯅ ꯑꯩ ꯈꯟꯖꯩ꯫ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯇꯥꯃꯤꯟꯅꯁꯤ꯫ 1997ꯗꯒꯤ ꯃꯥꯒꯤ ꯑꯔꯂꯤ ꯁ꯭ꯇ꯭ꯔꯒꯜ ꯊꯦꯡꯅꯔꯛꯄ ꯍꯧꯔꯦ ꯂꯣꯏꯅꯅ ꯗꯦꯕ꯭ꯌꯨꯠꯁꯨ ꯇꯧꯔꯛꯈꯤ꯫ ꯗꯦꯕ꯭ꯌꯨꯠ ꯐꯤल्मꯗꯤ ꯅꯦꯔꯨꯀꯨꯟꯅꯔ ꯍꯥꯏꯔꯤꯕ ꯚꯁꯟꯠꯅ ꯗꯤꯔꯦꯛ ꯇꯧꯕ ꯑꯃꯗꯤ ꯃꯅꯤꯔꯠꯅꯝꯅ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕꯅꯤ꯫ ꯐꯤल्ꯃꯁꯤ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯈꯤ ꯍꯥꯏꯕ ꯌꯥꯏ꯫ ꯁꯨꯔꯤꯌꯥ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯆꯧꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯔꯤ꯫ ꯐꯤल्म ꯈꯔ ꯄꯜꯂꯕꯗ ꯀꯗꯍꯥꯂꯦ ꯅꯤꯃꯥꯙꯤ ꯁꯥꯟꯗꯤꯄꯣꯃꯥ ꯑꯃꯗꯤ ꯄꯨꯋꯦꯂꯝ ꯀꯦꯇꯨꯄꯥꯔ ꯍꯥꯏꯔꯤꯕ ꯐꯤल्मꯁꯤꯡꯁꯤꯗꯤ ꯄꯥꯛꯅ ꯈꯪꯅꯈꯤꯕꯁꯨ ꯑꯣꯏꯗꯦ ꯃꯍꯥꯛꯅ ꯀꯨꯝꯕꯗ꯫ ꯁꯨꯔꯤꯌꯥꯁꯤ ꯑꯦꯛꯇꯤꯡ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯋꯥꯠꯄꯒ ꯂꯣꯏꯅꯅ ꯀꯣꯟꯐꯤꯗꯦꯟꯁ ꯂꯩꯇꯦ ꯍꯥꯏꯗꯅ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯏ꯫ ꯃꯍꯥꯛ ꯃꯁꯥꯅ ꯑꯦꯛꯇꯤꯡꯁꯨ ꯊꯥꯗꯣꯛꯑꯒꯦ ꯍꯥꯏꯗꯅ ꯈꯜꯂꯛꯄ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯀꯦꯔꯤꯌꯔꯒꯤ ꯇꯔꯅꯤꯡ ꯄꯣꯏꯟꯠ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯟꯗꯥ ꯍꯥꯏꯔꯤꯕ 2001ꯒꯤ ꯐꯤल्ꯃꯁꯤꯗꯒꯤ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯁꯤ ꯕꯥꯂꯥꯅ ꯗꯤꯔꯦꯛ ꯇꯧꯈꯤ꯫ ꯅꯟꯗꯥ ꯍꯥꯏꯔꯤꯁꯤ ꯒ꯭ꯔꯤꯇꯤ ꯗ꯭ꯔꯃꯥꯅꯤ꯫ ꯐꯤल्ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯑꯦꯛꯇꯤꯡꯗ ꯃꯅꯨꯡ ꯍꯟꯖꯟꯅ ꯎꯍꯟꯕ ꯑꯗꯨꯒꯨꯝꯂꯕ ꯑꯣꯏꯈꯤ꯫ ꯃꯍꯥꯛꯅ ꯖꯨꯚꯦꯅꯥꯏꯜ ꯗꯤꯂꯤꯡꯀ꯭ꯋꯦꯟꯠ ꯁꯥꯈꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯦꯀ꯭ꯂꯝ ꯀꯌꯥ ꯑꯃ ꯐꯪꯈꯤ꯫ ꯄꯥꯝꯅꯕ ꯄꯣꯛꯈꯤ꯫ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯅꯔꯛꯄ ꯀꯥꯈꯠꯂꯛꯄ ꯃꯇꯝꯁꯤꯅ 2003ꯗꯅꯤ꯫ ꯀꯥꯈꯥ ꯀꯥꯈꯥ 2003 ꯃꯁꯤꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯁꯨ ꯁꯥꯈꯤ꯫ ꯃꯁꯤꯒꯤ ꯐꯤल्मꯁꯤ ꯒꯧꯊꯝ ꯃꯦꯅꯟꯅ ꯗꯤꯔꯦꯛ ꯇꯧꯏ ꯂꯣꯏꯅꯅ ꯕ꯭ꯂꯣꯛꯕꯁꯇꯔ ꯃꯨꯚꯤ ꯑꯃꯁꯨ ꯑꯣꯏꯈꯤ꯫ ꯃꯨꯚꯤ ꯑꯁꯤꯅ ꯃꯍꯥꯛꯁꯤ ꯂꯤꯗ ꯑꯦꯛꯁꯟ ꯍꯦꯔꯣ ꯑꯃ ꯑꯣꯏꯅꯁꯨ ꯄꯨꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯄꯤꯊꯥꯃꯥꯒꯟꯊ 2003 ꯃꯁꯤꯗꯅ ꯆꯤꯌꯔꯐꯨꯜ ꯑꯣꯏꯕ ꯑꯃꯗꯤ ꯁꯄꯣꯔꯇꯤꯞ ꯑꯣꯏꯅ ꯃꯔꯨꯞ ꯐ꯭ꯔꯦꯟ ꯁꯥꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯐ꯭ꯔꯦꯟ ꯑꯃ ꯁꯥꯈꯤ꯫ ꯏꯟꯇꯦꯟꯁ ꯀꯦꯔꯦꯛꯇꯔꯅꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯃꯍꯥꯛ ꯐꯤल्ꯃꯐꯦꯌꯔ ꯕꯦꯁꯠ ꯁꯄꯣꯔꯇꯤꯡ ꯑꯦꯛꯇꯔ ꯑꯦꯋꯥꯔꯗꯁꯨ ꯐꯪꯈꯤ꯫ ꯄꯦꯔꯥꯖꯥꯒꯥꯟ 2004 ꯃꯁꯤꯗꯅ ꯗꯨꯑꯦꯜ ꯔꯣꯜ ꯀꯨꯝꯈꯤ ꯒꯣꯜꯗꯟ ꯍꯥꯔꯇꯦꯗ ꯄꯔꯁꯟ ꯑꯃ ꯑꯣꯏꯍꯟꯈꯤ꯫ ꯃꯍꯥꯛꯀꯤ ꯄꯔꯐꯣꯔꯃꯦꯟꯁ ꯐꯖꯅ ꯄꯥꯛ ꯁꯟꯅ ꯊꯥꯒꯠꯅꯈꯤ꯫ ꯒꯖꯅꯤ 2005 ꯐꯤल्मꯁꯤ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯑꯦꯛꯁꯟ ꯊ꯭ꯔꯤꯂꯔꯅꯤ꯫ AR ꯃꯨꯔꯨꯒꯗꯣꯁꯀꯤ ꯃꯤꯌꯥꯝꯅ ꯄꯥꯝꯅꯕ ꯑꯃꯗꯤ ꯄꯥꯛ ꯁꯟꯅ ꯍꯤꯠ ꯆꯠꯈꯤꯕ ꯀꯣꯟꯅ ꯑꯃꯤꯔ ꯈꯥꯟꯅ ꯍꯤꯟꯗꯤꯗ ꯔꯤꯃꯦꯛ ꯇꯧꯈꯤ꯫ ꯚꯔꯅꯥꯝ ꯑꯔꯤꯌꯟ 2008 ꯁꯦꯃꯤ ꯑꯣꯇꯣꯕꯥꯏꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯁ꯭ꯇꯣꯔꯤꯅꯤ ꯒꯧꯊꯝ ꯃꯦꯅꯟꯒꯤ ꯃꯗꯨꯗ ꯁꯨꯔꯤꯌꯥꯅ ꯃꯄꯥ ꯑꯃꯗꯤ ꯃꯆꯥ ꯑꯅꯤꯃꯛꯀꯤ ꯔꯣꯜ ꯄ꯭ꯂꯦ ꯇꯧꯈꯤ꯫ ꯃꯁꯤꯗꯒꯤ ꯅꯦꯁꯅꯦꯜ ꯐꯤल्म ꯑꯦꯋꯥꯔꯗꯁꯨ ꯁ꯭ꯄꯦꯁꯤꯌꯦꯜ ꯖꯨꯔꯤ ꯑꯦꯋꯥꯔꯗ ꯑꯔꯟ ꯇꯧꯈꯤ꯫ ꯃꯍꯥꯛꯀꯤ ꯀꯦꯔꯤꯌꯔꯒꯤ ꯄꯤꯛꯇ ꯂꯩꯈꯤꯕ ꯃꯇꯥꯡ ꯍꯥꯏꯕ ꯇꯥꯔꯒꯗꯤ 2009ꯁꯤ ꯑꯣꯏꯒꯗꯣꯏ꯫ ꯐꯤल्म आयन 2009ꯒꯤꯁꯤ ꯀꯃꯔꯁꯤꯌꯦꯜ ꯕ꯭ꯂꯣꯛꯕꯁꯇꯔ ꯑꯣꯏꯈꯤ꯫ ꯑꯙꯌꯟ ꯁꯤꯡघꯝ 2010 ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯑꯃ ꯑꯣꯏꯗꯨꯅ ꯍꯥꯏꯕꯗꯤ 2013ꯗ ꯁꯤꯡघꯝ 2 ꯑꯃꯗꯤ 2017ꯗ SI3 ꯄꯨꯊꯣꯛꯈꯤꯕꯅꯤ꯫ ꯑꯔꯤꯕꯨ 2011 ꯑꯃꯗꯤ ꯃꯥꯇ꯭ꯔꯥꯟ 2012ꯁꯤꯁꯨ ꯁꯥꯏꯐꯥꯏ ꯊ꯭ꯔꯤꯂꯔ ꯃꯨꯚꯤꯅꯤ꯫ ꯃꯁꯤꯗꯁꯨ ꯗꯨꯑꯦꯜ ꯔꯣꯜ ꯀꯨꯝꯕꯒꯤ ꯆꯦꯂꯦꯟꯖ ꯊꯦꯡꯅꯈꯤ꯫ ꯑꯟꯖꯥꯟ 2014 ꯑꯃꯗꯤ ꯃꯁꯤꯂꯥꯃꯅꯤ 2015ꯒꯤ ꯐꯤल्म ꯑꯅꯤꯁꯤꯁꯨ ꯃꯤꯛꯁ ꯔꯤꯚ꯭ꯌꯨ ꯐꯪꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯅꯧ ꯑꯅꯧꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯇꯧꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨ ꯎꯕ ꯐꯪꯈꯤ꯫ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯇꯦꯜ ꯑꯃꯗꯤ ꯀ꯭ꯔꯤꯇꯤꯀꯦꯂꯤ ꯑꯦꯀꯦꯝꯞ ꯇꯧꯅꯔꯛꯈꯤꯕ ꯃꯇꯝꯒꯤ ꯐꯤल्मꯁꯤꯡꯗꯤ 24 ꯐꯤल्म 2016 ꯃꯁꯤꯒꯤ ꯇꯥꯏꯝ ꯇ꯭ꯔꯦꯚꯦꯜ ꯊ꯭रिꯂꯔꯅꯤ꯫ ꯃꯁꯤꯗ ꯇ꯭ꯔꯤꯄꯜ ꯔꯣꯜꯁ ꯄ꯭ꯂꯦ ꯇꯧꯈꯤ꯫
फिल्म दुगी concept की दमकता अमदी performance की दमकता थागनकी Surarai Potru 2020 मसिसु Air Decant founder ZR Gopinath की पुंसी वारिदा बेस्ट ओबने महाक नेशनल अमदी इंटरनेशनल acclaim फंकी लोइनेना सूर्या नेशनल फिल्म अवार्ड बेस्ट एक्टर सु फंकी जय भीम 2021 कोर्टरूम ड्रामानी केस डिस्क्रिमिनेशन की असेंबा वारिदा बेस्ट ओवर फिल्म ने फिल्म से ग्लोबली थागनकी अमदी IMDb की top 250 चनकी इथारकुम थुनिंदब 2022 की अमदी बिदु छलाई पार्ट 2024 हारिबा फिल्म सिंगसिसु सोशली मरी लेनाबा थीम ओइबग लोइनेना एक्शन सुया सूर्याना 2D एंटरटेनमेंट हारिबा प्रोडक्शन हाउस सी 2013 पुथोके मागी मचानी सुरे दिया अमदी देव की ममिंग अहोबा लौरगा थोनकिबनी प्रोडक्शन हाउस सिदगी तोंगान तोंगान बा क्रिटिकली एक्लेम तौकिबा फिल्म कया अमा पुथोखरे पसंगातु सुराराय पोट्रु जेव हिम कदाइसी विवासाई हारिबा सिंगसी पुथोके कंपनी सी कंटेंट ड्राइवर सिनेमा बु पुथोकपग लोइनेना अनौबा टैलेंट सिंगु सपोर्ट तौबिबुगी दमकता खंगनरी मागी पर्सनल लाइफ की मतंग दा हाइबा तारगदी मागी नुपी जोटिका एक्ट्रेस ने सेप्टेंबर 11 2006 ता लुहोंखिबनी मचानी सुलेरे 2007 दा दिया पोकी अमदी 2010 दा देव पोकी सूर्या अमदी जोटिका सी साउथ इंडियन दा ख्वाइदगी नुंगसिबा मोस्ट एडमायर कपल्स अमनी हाइदनसु मयामना खंगनरी मखोय अनि पुन्ना एक्ट तौमिनखरे फिल्म कया दा हाइबा तारे काखा काखा पेरा जगान सिलुनु ओरु काधाल अमदी फुवेलम केटुपार कुमेनकी फिलैंथ्रोपी की मतंग दा हाइबा तारगदी 2006 ता सूर्याना अगाराम फाउंडेशन से लिंखतखिबनी मदुना तमिलनाडु की अंडर प्रिविलेज चिल्ड्रन कयागी मही मसिंग तंबदा चाउन मतेंग पांगी हारिबा फाउंडेशन अदुदा स्कॉलरशिप्स इंफ्रास्ट्रक्चर कैरियर ट्रेनिंग अमदी होलिस्टिक एजुकेशन प्रोग्राम कया अमा सपोर्ट तौई कानबा पिहली अगाराम AI हौजिक तमिलनाडु की मोस्ट रेस्पेक्टेड NGOs ओई अवार्ड अमदी ऑनर्स ता महक नेशनल फिल्म अवार्ड फॉर बेस्ट एक्टर फंखरे फिल्म सोराराय पोट्रु 2020 दा फिल्मफेयर अवार्ड साउथ ता मल्टीपल विनर ओइखरे बेस्ट एक्टर अमदी सपोर्टिंग एक्टर की कलाई मम्मी अवार्ड ता तमिल सिनेमा दा कंट्रीब्यूट तौबगी दमकता प्रेस फंखी सिमा अवार्ड्स ता चही कयारा काखरबनी विजय अवार्ड ता पॉपुलर अमदी क्रिटिकल एक्लेम फंगी मागी परफॉर्मेंस कयागी दमकता अदुगा महाकी कंट्रोवर्सीज की मतंग दा हाइबा तारगदी 2021 की जय भीम मूवी सिना पॉलिटिकल कंट्रोवर्सी कया अमा थोगनकी कास्ट इशू की मतंग दा अदुगी पोर्ट्रेट तौकिबा मरम हाइबा तारे अदुबु सूर्यादी फिल्म मेसेज पिबम थोकपा पीरगा अतैदा इन्वॉल्व तौरुदी मखाताना मियामना सुपामनबा हेंगतके महाक तमिलनाडु थिएटर ओनर्स एसोसिएशन दगी अमुरक क्रिटिसाइज तौखरे अदुसु सुराराय पोट्रु OTT रिलीज तौबगी अदुसु कोना ओवरवेलमिंग सपोर्ट फंगजकी सूर्या से मागी ह्यूमिलिटी डिसिप्लिन अमदी परफेक्शनिस्ट एटीट्यूड तुगी दमकता खंगनी अमदी नुसीबगी एक्टिंग रेंज टू येंगा एडमायर तौबा नति अदुबु सोशल रेस्पॉन्सिबिलिटी मयाम अमा उब फंग मदुना मतम खरनी की मांगदगी महाकी कंसिस्टेंट चॉइस तुना महाक्सी नेशनल फिगर अमदा साउथ इंडिया लांदुना इकाई खुमनरी सूर्या शिवा कुमार की जर्नी से साई यंग मैन अमदगी इंडिया की ख्वाइदगी रेस्पेक्टेड एक्टर अम ओइरपगी वारी से इंस्पायरिंग ओइगनी खंजे माकी हार्ड वर्क इवोल्यूशन अमदी प्रपोज फजना ओगी फंगी कमर्शियल सक्सेस तगी हौरगा क्रिटिकली एक्लेम परफॉर्मेंस अमदी सोशल वर्क याउना बैलेंस तौरगा लाकी असुमना महाक रोल मॉडल अमा ओइदुना इंडियन सिनेमा दा कंट्रीब्यूट तौदुना लाकली मसिनी महाकी वारी हैबा तारगदी मखा ताबदसु कना करंबगी वारी ताबिनिंग हैबदसु कोइगी कमेंट सेक्शन दा थंबिरम हैबसि थमजबग लोइना नंगसिगी वारी सिमा तांगसिदा लोशनजरे खोने वारी सिल थोकजब मतमदा सोइखिबा लांखिबा यावरगा सुमयाम नंगाक पिगनी हैबगी थाजबदु थमजै अदुदी मतांग असिदा खनेनबगी याथंगी जरी ये फरे